Poppy Yanthatpa Changbada Thingzilakhibasingi manungda Kuki NP Manipurgi Presidensu Chawna Chenarabra. Poppy Yanthatpa Changbada Thinglakpa Amadi Yekai Thingaiba Pirakpa Kuki Sing Amadi Kuki NP Manipurgi President ki mathakta Manipur lengakna akanba action Loukhatkadouri loinana Thogdok adugi matangda thizinba haukhre hairi. Paliba BJP lengak asina drugs marufangna muthatnaba pandamda changsillakiba War on Drugs ki saruk ama oina ngarang Kangpokpi District ki Cycle Police Station ki manung channa leiba Lungzangkhulda Poppy Yanthatpa changbada Kuki Sing thoraktuna mob violence sathakibani. Kangpokpi Police CRPF amadi Executive Magistrate yauna District asigi SP Manoj Pravakar gi mityeng makhada Lungzangkhulda Poppy paktaknana thare haibadagi yanthatnaba changsinki. Adubu fattaba thabak sing adu thingnaba changliba security forces sing aduna mafam adu yobada Kuki sing na thoraktuna athingba pirakpaga loinana utup watup paiduna akanba mawongda mob violence satharakibani. Maduna maram oiduna security personnel sing na tonglakpa gari ahum amang ata thokibada natana security yamdana lakpagi khudong chaba lauraga aki akhang kaya Kuki sing aduna pirakhibani. Madugi matung ahenba security ga loinana Kangpokpi ki SP yauna mafam aduda changsilaba matungda mob violence adu control tawbaga loinana lam ekar nifu mangarom park sauba mafamda tharamba Poppy sing manghanki. Amaromda Poppy Yanthatpa changbada thinglakhiba khul adu Kuki NP Manipurgi President CH Azang Khongsaigi haurakfamsu oiri hairi. Panmayai Poppy Yanthatpa changbada athingba pibada natana hingsagi thogdok chathakiba amadi aki akhang fauba pirakhiba thogdok adugi matangda Cycle Police Station FIR ama laukhatlaba matung thizenba haukhre. Lengak asina thokiba thogdok adugi matangda tumina leiroi thogdok adu condemn tawbaga loinana action laukhatlagani hairi. Thogdok aduda chenaba miyoi sing amadi mob saga Naba honakiba Kuki NP Manipurgi President Azang Khongsaigi mathakta thigatuna chenaba sing akanba action Loukhatkani loinana makhatana drugs muthatnaba honarakpada miyamna mateng pangbiu amadi drugs muthatnaba honarakpada mathong huktaba singna thingnaba honarakpada yengduna leiroi hairi. ऐसे 2 बार आप लोग मालूम है ना 2 बार आ चुका है